ꯂꯤꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯣꯛꯀ ꯁꯤꯡꯖꯨꯒ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯑꯩ ꯂꯣꯛ ꯈꯔ ꯊꯨꯡꯉꯦꯕ ꯂꯣꯛ ꯊꯨꯡꯉꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯦꯅ ꯑꯗꯨꯝ ꯊꯣꯡꯖꯔꯒ ꯆꯥꯒꯦ ꯇꯧꯖꯕꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅ ꯇꯧꯔꯁꯦ ꯍꯣꯏ ꯁꯨꯝ ꯐꯖ ꯑꯝꯇ ꯍꯥꯟꯅ ꯌꯥꯝꯇꯣ ꯁꯤꯡꯖꯨꯁꯤ ꯏꯅꯥꯎꯄꯥꯅ ꯁꯨꯈꯤꯕꯅꯦ ꯑꯗꯣ ꯍꯥꯎꯕ ꯌꯦꯡꯒꯦ ꯍꯥꯏꯈ꯭ꯔꯁꯤꯔꯣ ꯏꯅꯥꯎꯄꯥꯒꯤ ꯄꯤꯔꯛꯄ ꯃꯤꯗꯣ ꯍꯥꯏꯅꯣꯌꯦ ꯍꯥꯏꯗꯣꯛꯑꯔꯣꯏ ꯁꯤꯡꯖꯨꯁꯤ ꯍꯥꯎꯋꯦ ꯅꯨꯄꯤꯅ ꯄꯤꯔꯛꯇꯣꯏꯔ ꯈꯪꯗꯦ ꯍꯥꯎꯋꯦ ꯑꯩꯈꯣꯏꯗꯤ ꯄꯤꯕꯤꯔꯛꯅ ꯂꯩꯇꯕꯅꯤꯅ ꯃꯤꯒꯤ ꯄꯤꯔꯛꯄ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯨꯁꯨ ꯁꯔꯨꯛꯄꯨꯗꯤ ꯌꯥꯎꯔꯛꯑꯦ ꯄꯤꯔꯛꯄꯗ ꯅꯥꯔꯦꯅ ꯆꯥꯛ ꯆꯥꯗꯕ ꯇꯧꯕꯤꯗꯕꯤ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯗꯕꯤ ꯁꯣꯟꯕꯅꯦꯕ ꯅꯥꯔꯒ ꯆꯥꯛ ꯍꯦꯟꯅ ꯆꯥꯗꯕ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯕ ꯍꯩꯇꯦꯕ ꯑꯗꯨꯒ ꯆꯤꯛꯁꯨ ꯆꯤꯛꯑꯦ ꯑꯩ ꯍꯥꯟꯅ ꯅꯝꯃꯤꯟꯅꯕ ꯏꯅꯥꯎꯈꯩꯗꯣ ꯃꯣꯏ ꯌꯥꯎꯗꯕꯁꯦ ꯃꯣꯏꯒꯁꯨ ꯀꯣꯟꯅ ꯄꯨꯜꯂꯛꯈꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯄꯨꯟꯕ ꯃꯣꯏꯒ humange. Yaade.
중인 거 같은데. 최신다 이거. Itu mà không có đâu. 그냥 làm gì sao thì đuổi mình ra video trên của sở hữu tàu đấy. Thế thì làm xin chào.